Tengnoupal district ki Machi police station ki manung chanba Tuishimi village da Baptist church ama Sangabagi matangda yagani yaroi haina yetnarakpadagi tholakpa Khatna Cheinabagi Thoudokta Miwoi ama Sokle church ki pot chai kaya thugaiduna amang ata thokankhre hairi Thoudok asi ngasi ayuk pung 12 rom tarakpada thokibani Thoudok aduda soklaba Miwoi adugi maming Khamba Saka chahi 53 apokpa Sangtrimdon kawi Nungau Road village dagini mahakna church Sangaba Thauram adugi cameraman oiduna video coverage tawduna laibani hairi Thoudok asigi matangda mafam aduda leiramba church ki dikon church ki thopubani haibi nupi kharana paumi singda fongdorakpada Maringnaga Baptist Association MNBA gi makhada leiriba Tuishimi Baptist Church asi nauna saba loiduna church ki assembly na ngasi October 18 da Sangaba haina yanaki Church Sangaba sida dictation minister oigadaba MNBA gi executive secretary oiriba Miwoi amabu Khanbada construction committee gi maikai mahak dedication minister oina hapa yaroi haina yetlaki masina maram oiraga yenaduna lakibaga loinana district administration Tengnoupal gi maikai degi Khatna Cheinaba thorakpa yai Khanbadagi ngasi ayuk anganbadagi Bharatiya Nagarik Suraksha Sanhita BNSS ki makhada CRPC 144 chalaiduna athingba thamlakibasu laikhre hairi CRPC 144 gi athingba laibana maram oiraga Machi police ki kangbu amasu mafam aduda pamdaba Thoudok thoktanaba ngak senduna laiki hairi Sangaba adugi hana chepau chatkibana church adu mi yamna pundabida sanganaba haunabi matung ina ribbon kaktuna Sangaba loirakpa matam aduda construction committee planning committee gi secretary ni haiba Miwoi amana khul atopadagi naha kaya khomduna puraklaga church manungi potchai kaya thugai ekhaiduna amang ata thokhalamki madugi matungda church adudagi khara chatlaga leiba DK Moselfa chahi 53 kauba amagi yumda amuk thomjilaktuna yum aduda nungna thomjinduna yum adubu amang ata thokhalamki matam aduda yum aduda chak chaduna leiba cameraman Saka Khambabu phubiramkhibani hairi Asokpa adu palenda leiba 26 Assam Rifle gi kangbu amana mafam adudagi puthoktuna Kakching Lamdongda leiba Jivan Hospital da laying chathari hairi DK Moselfa gi loinabi DK Amitana hai mahaksu church asigi dikon oibani church ki yanadabaga mari leinana church thugaiba yaikhaiba akai atoi thokhanbadi akaiba karisu leite aduga mahakki yumda laktuna nunglangsinduna makhoigi yum akai atoi thokhalamba asi karigino masi leibang macha tadaba thawongni hainasu fongdoraki Pawadu tabada SP Tengnoupal Rahul Gupta yauna ahenba security force sing thomjinduna miyamgi irang adu lakshinab hotnaki amasung makha taba pamdaba Thoudok sing thoktanaba ngaksenbagi thabak chathakre hairi Chihi ge akhoge annual assembly hana laiba church ki aduda akhoi date 31st October sada akhoge rising day ne church Thoudok punumi ne aduna masida inauguration ka se ko madudu loina nga akhoi se church ha se ko na sarre loire hujiti complete way kre aduna ngarang se inauguration ka se hebakanda mokhoge planning committee sing isna aikhoge dikan ga pastor dikan board pastor ge resolution se yaning de administrator way ka da banu pa se akhoi pamde atopa hab se heba adum yek na khrabani adu dege kari so planning hai biside church sabal loy na nga gi tamak ta makhu bu khan bane ba ana moi church sabal loy kre church sabal loy rabni na moi mathau di loy kre bujedi aikhoge dikan board ki mathau we re adu bu mokho ba aikho ni invite tawe program se karam taw sira ase kram ne chat sira cha kram ne bichara mi kya kaw sira kram taw sa sa mokho bo kawe adu bu mokho se aikho adu yek la kale ba nakhoi ge administrator se akhoi yaroi nakhoi minister se yar akhoi yaroi na dum leiba adu dege akhoi na masidi planning chin nakhoi bo adum acknowledge to bo wani decision de akhoi na decision maker ni akhoi ge church ki ko religious ki matungina ko pastor ka dikan chena decision maker ne ba akhoi ge ara rules and regulation ki matungina motuna akhoi na decision lokre decision lorga Jadi aku program sini saya sepan tu kan nak. Loh ini yen kere, wah, pi kere, mi am tu kere nggak saya. Aduga 144 CRPC semua kau namu impose tahu kere. Nggak saya mi am tin bayar dan ngai. Uji planning committee sini cina. Wah, amu kau impose tahu me. Nggak saya. Aduna aku cuma thok bayar berkerana main tahu sera hain tahu raga. Zindan amu kau.
Hả? Anh em brother siya we. Mi thukri Kena. khongde vi camera vi me wa thukna yo ai ning na ko adu ai Tuishimi church ki dikan ni adu akhoi gi assembly gi matung in ta gi matung in October date 31 ase akhoi assembly me amna akhoi church ase gi dedication tawmina si habe gi koi warap si lagi ni aduna lagli bud nahan gi date October gi date 14 dagi akhoi se dikan sitting me ama tawre ko yanaba se koi purak ngamdre ngarang bhaw akhoi tille purak ngamdre aduna akhoi se ngasi purak ngamdabagi maramna ngasi si thokpani ba aduna akhoi gi dikan habe sidi akhoi gi ina khangjabadadi dikan habe sidi church samagi administration gi makhada mo pastor dikan akhoi yam leibani pastor dugi makhada akhoi dikan taruk lei moigi was moina lobidre moina building planning ni aduna ngasi si thoiba thodok se akhoi si yanna ba yam purak na bhona re adu ngamdre aduna sumana thokani yanna ba purak ta bai se hoji ki church si kari hai no moi hai church ko no gi yanna tri si church si hong ba yar church ani su bra ba administrator gi matang sida koi yanna ba purak ngamdre moina hajin administration ngasi church asi gi ngasi matungina ngasi dedication ka bani na kariro ngasi dedication obviously da koi administrator se moina pamda ba moina to pa hapning ba akoina DC gi si administrator se koi tagra ba koina resolve tawga mayam sina ado moina di do pamda ba planning sina building planning sina pamda ba